tungan social media amasung siphongi maruoiba I pau khara miyamda thamjage Kuki ki Sirol Maitei MLA amagi wakarna saitholamba haibasi laibak thiba amani haina Dr. S Manauton phongdokre Congress Party bu mingcha thiana ba honariba pause amana lale haina miyamda sengdoktrabadi legal suit torgani haina Rabi Khan phongdokre Manipur hojik tholiba irang asida hena sauthogan ba yab mongda World Kukizo Intellectual Council gi separate administration tanbagi sirolama BJP de lusingba lengak asige senminariba Maitei MLA amagi wakarna red zone oiriba palil area da saitholamba haibasi yamna laibak thiba amani haina MPCC gi wangangloi Dr. Surai Samanauton phongdokre Nakal amaram da English ta iba sirol odogi wahantok lana handuna Congress Party bu mingset thiana bu mongda lana irekiba paw odoga mari lenena miyam da paw odu lale haina sengdoktrabadi legal suit torgani haina party asigi legal department gi wangangloi Rabi Khan phongdokre BT Rota laiba Congress Paban da pangthokhiba pawgi mifum amada saruk yaraduna manauton hai me ahomdagi thogliba lanasi thatara mapan sukre lanasina maram oirega lamdam masita laidiba mipum khudima awaba kaya mayongnari karama matamda losingadagi haina miyamna khanari serega sida miyamu lana lamjingbaga loinena Congress Party bu lana uhanaba mongda Imphal da nungtigi phongbu pause amada World Kukizo Intellectual Council koba loop amagi tokhaiba lengang natraga Puduserigi mongda Union Territory demand yawba memorandum amada yumpham oirega aranba pause phonglibasi Party asibu mingsa thianaba atamna honabani Party asna state territorial integrity gi matangda hiram amata da compromise tawroi irang si state de khundaminariba kanglu phurup singna yaba mongda political settlement puraknaba honaduna lakdei adubu hojik chathariba parliament gi ningthamifum asida opposition oina laidiba Congress Party gi lusingba Rahul Gandhi AICC gi president Malik Arjun Kharge ta political gi solution puraknaba demand tawrakhibani demand asi Rahul Gandhi amasung Kharge khakta natana Nagaland Mizoram Meghalaya amadi Manipur gi outer gi MP sing da taksinbani adubu atamna Congress ka November gi kunga mangada yanaba laikhre haina pause este phongdokliba asi yumpham yaudabani Kuki gi serol adu maitei gi MLA amagi wakar singna palel gi area da yenthoklam liba adu karamba agenda laibono haibadu BJP gi lusingba singna sukumna nainabiyu haina phongdokhi pawgi mifam adu da saruk yaraduna Rabi Khan hai pause amana thogliba irang asi losinaba honabagi mahutta Kuki singna thorogliba serol adu gi ona tainabada paw aduna miyamu samamna hanba amadi party asibu lana uhanaba honariba asi laibak thibani thawong asi BJP lengak amadi masigi chanminariba geng khutpu kharna sponsor tawraga Congress Party bu lana uhanaba honaba thawong amara haina singna daba ngamde Kuki sing sirol adugi ona tainabada hablakliba paw adu translation tawbuna traga handokpa haitabadagi lana hapchilibra natraga tawge yauna tawribra haibadu athuba matamda Manipur miyamgi mafamda sengdoktrabadi MPCC amadi AICC gi legal cell gi makedigi legal suit tawragani haina pawgi mifam adu da phongdokhi Hayengdagi Imphal Churchanpur amadi Imh-Kangpokpi lambi public singna security gi section thorang yauraga chathok chachin yaragani haina home department thokpa order amana khangalakli hairi IndraKumar Misiga mari Leinana Khun Ngakpa taruk Fakhre Khongapan mayalikai da laiba takhilamam IndraKumar masagi sahini yankai gi humdoi kobu miyoi ama laikhidaba thodok mari Leinana Khongapan maikei da Khun Ngakpa miyoi taruk phadana makhoi gi mathak ta case lokhatkre hairi police tagi phangba pawda mathaki wafam singa si phongdoladuna Imphal police station gi kangbuna pharba Khun Ngakpa singa dudi Khongapan awang lekai dagi Laistram Rajesh Elias aku masagi sahini nifuga mari apokpa el yaima loitang likon thabi dagi Saikhom Rajesh masagi sahini kunga manga apokpa S Priyo Kumar Khongapan khunau dagi Sije Guru Mayum Hari Dyananda masagi sahini kunga ni thoi apokpa Sunanda Sarma Khongampat awang lekai dagi Laistram ngamba maitei masagi sahini kunga manga apokpa el sana posangbam khulen maya lekai dagi langabum luang maitei masagi sahini kunsaga humdoi apokpa el ina khunba amasung khamra mamang lekai dagi Laistram Dixon masagi sahini kunga mathoi apokpa el Dinesh ni hairi Pausna makhatara duna hai laikhitraba takhilamam IndraKumar gi loinabi Naurem Parbatina thaski amada police ta wakal khiba amaga mari leinena miyoi singa si phagat khibani hairi Wakat adugi matungina November 30 gi numidang pung 3 rom tabada sorok khaibam tomba kobu miyoi amana mangon phone toroktuna takhilamam IndraKumar mahaki pungminaba manaw nupa takhilamam Sunil ga makhoi gi phobora sing thamliba sumang da khanabaga loinena Sunil ni Khongapat ki khulngakpa sing da paupi khi hairi paupi bidagi khulngakpa khomjam pai khomba Laistram Rajesh Arambam Rajesh haitpa miyoi sing asina takhilamam IndraKumar phadana pukhraga tamthina phurakhi tungda IndraKumar CIC sengmai da pukhalaba matungda makhatana Rims ki hospital da pukhalakhi adubu doctor na mahakpu sina purakle haina lauthokibani haina su complaint adu da palle hairi